ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄꯗ ꯁꯨꯒꯨꯅꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯂꯦ ꯆꯌꯣꯜ ꯑꯃ ꯑꯀꯛꯅꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯍꯥꯡꯒꯗꯧꯔꯤ ꯃꯦꯝꯕꯔ ꯑꯍꯨꯝꯅ ꯁꯥꯕ ꯄꯦꯅꯦꯜ ꯑꯃꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯒꯗꯧꯔꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯉꯁꯤ ꯄꯨꯡ 5 ꯐꯥꯎꯕ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯦ ELITETV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯅꯥ ꯍꯦꯃꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯦ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯑꯣꯏꯕ ꯏꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ COVID-19 ꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOPꯁꯤꯡ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯈꯪꯍꯟꯖꯔꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯛꯁ ꯎꯞꯄꯤꯕ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ ꯑꯃꯗꯤ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯤꯠ 6 ꯂꯥꯞꯅ ꯂꯩꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ COVID-19 ꯒꯤ ꯚꯦꯛꯁꯤꯟꯁꯤꯡ ꯃꯇꯝ ꯆꯥꯅ ꯀꯥꯞꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯗ ꯑꯗꯣꯝꯁꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ELITETV ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯁꯨꯒꯨꯅꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯈꯨꯗ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯨꯗ ꯁꯣꯛꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯍꯤ 19 ꯑꯄꯣꯛꯄ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯨ ꯁꯤꯡ ꯁꯨꯒꯨꯅꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯈꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯔꯤ ꯑꯗꯨꯝ ꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯅ ꯃꯩꯇꯩꯁꯤꯡ ꯂꯩꯔꯤ ngarang numidang kuki militant singa atat akham leitana nongmai kapsilakhibani hairi sugunu turel wangmada leiriba kuki khunsingda khutlai afaba paiba kuki militant kaya leiba amasung tattana nongmai kapsilakpa sina anakpada khunja sing leitana leiba ngamtre hairi Sugnu amadi seraugi hosik oiriba phibam masigi matangda ELITETV gi news editor ga Sugnu da ngarang dagi yarektuna mafam aduki chap chaba phibam yengseliba ELITETV video journalist langamba ayakpam ga hosik ngahaki mamangda telephone da wari sanap khibagi baudam ama hosik wari phibam masigi matangda hosik Sugnu da khoi gi mihut khoi gi langamba leri langamba hosik Sugnu gi phibam se kamain tore khoi nipi maza amasu khoi kukila logona ka thorok dagi pan mena su en ha adu makata aba kari update la yum thambiu langba hojik se khoji Sugnu bazar dagi sangal la laiba najari haba jaga singarang tungraba matungda khoji Sugnu bazar dagi chalaga serolam khai haiba jaga si da khoi kulong ko tarik khulaji ka sogai kawi asidai ji hojik kuki militant singa Manipur police force ka khutona kra sigi makata na adu dagi tamsela aga khoji serogi thong se lansala ba matungda sero me elaka henam le sero me elaka sida khoji khunja singi yum kaya ama mai thagre mutu sigi sero me elaka jigi hek maning thangada khoji ching lai ching jigi he makha da khoji kuki militant singi bunker saduna le sigi hiram siga ta manano jigi sero bazar da le riba yum khara su mai thagi bagi fibam su ure adugi mathakta sero me elaka jigi lambi se lakpa kan mai tei gaiba ongben gi laksangam le laksanga sisu khoji fibam khara somna ure na isi pawdum di tangane makata na se ayu kamna ki bra ngarang kamna bra kari le hojik si dum normal si le bra duga combined force ka dum kuki militant singa dum kamna bagi paw le bra kari le langamba ngarang dang da ju hojik najare haiba jaga sigi por si lor matung da hojik Sugnu bazar gi maning thangba lomda le hojik serau turel haiba asida khoji hana miti karamba khun kaya ma kuki militant singa laksang ga matungda Sugnu bazar gi hek maning thangba sina khoji maitai khun sigi tureng wa masi ayu nungthil nungdang amadi ahing lepa laitana adum khuthuna ba nakanani gi oiba khuthuna ba dum tawri hejiko ado ba makata na
Hoi, habiu. Sigi makha tana ngasi ayuk pung taram matoi makai taram daida Hero lamkai gi manakta leiba khosokar haiba jaga asida kuki militant singa Manipur State Force ka kuthona bagi pawm su leiri Hauji haji faw da koi misi mina aduga aso pan nangba kari paulei aduga makata na koi ngasai thona gui masa ta bada koi yum mai thabna chingba kari tawba jaga singda thokpa leibra kari lei langamba ngasi gi oina di kuthona ba sida akhoi nakan ani gi oiba natraga sida khundaleta dona lajana ga leiba mission praja mayama ji akhoi sokpa koppa di leite adubu tawda bungarang gi thoi ba thodo sida akhoi police personnel ama moina sniper kapaktuna makukta khetkiba makuk si gethang burungi narungi mathak sida balaga lei adugi mathakta tarik 19 da gi ho irang sida khogi 18 sida jiki khunna sida changuba matamda nongmaina kapthora pangiba nupa Rajkumar thonawjam haiba simagi mafaidan da nongmaina pangibani masigi nupa si irang si ho kano horakpadagi mana adugi manakta leiriba yum aduda changalaga leigibadu ngarangta phangida ngari adu leiriba jaga sita kubiliten singna lekai sigi sherau me lekai amadi sherau lamkhai sherau bazar sidajida mai thagraba matungda akogi jaga sigi electricity amadi akogi phone gi network sing wire natingba kaya amju mai chakibana maramuduna jaga sida akogi praja leiriba sing sigi connectivity gi chang yam neme maramachina akogi saida akogi lajina ga leiraba adugidi nakanani gi oiba irang sida connectivity gi chang watpana praja singna sarkagi yeng chingbiyu haina kayam phongdo maramdi mafam asida akogi awana tarba kayama connectivity gi chang embadagi hospital da pubang ngkidaba chanaba thaknaba kaya amasu adudagidi yang tholupa kanda police personnel kaunaba kaya adu nara kan ambulance kaunaba kaya amasu paw piba ngandabadagi awaba kaya am thinare masina maramuduna prajasingna sarkagi miyeng khara changdiyu haina awdang tiraisa Okay, am ngai langamba chekhine lebiu makha ta ba paw khoi dum lojera ke aduna hauji khoi wari sanajagri busu khoi bawi langamba hauji khoi gi sunu da lebini thagatri langamba makha ta paw dum de lojera ke Matam Kuina National Highway 2 Thingduna Leirakhiba ado Union Home Minister na hangdokna bamhaki Twitter gi khothangda appeal tawrakpadagi Committee on Tribal Unity na munna khanarabatungda ngasidagi tharaga numit 8 ni highway gi blockade ase hangdoklagani hairi Committee asina thadorakpa cherolamada Home Minister Amit Shah na hairakpa wafam munna khantharaga lobani adumakpo pot puthok pusin tawbagi matam ayuk pung 10 dagi nungthil pung 2 fawbatang oigani Puthokadaba potlam singsu medical amadi nongmada changdraba yadraba potlam sing khaktani madusu Central Force Squad tawraga pugadabani Makhatana blockade komthok lingai manungda karigumba pamdaba thodok haibadi kuki khul amadi kuki praja singda attack tawba mai thabana chingba tawraklabadi ngasi lauriba khongthang asi handok tabasu yai haiba akanba wafam thamlakli Nakalamaromda Manipur Gyausi Koiriba Irang asi matau karamna oirakhibano haiba thizinaba member ahumna saba inquiry commission ama semkre committee asi hanagi Guwahati High Court ki Chief Justice Ajay Lambana chairman oigani ma ki meeting makhada atopa member ani aduna retired IAS Himansu Sekhar amadi retired IPS officer Aloka Prabhakarni Commission asigi headquarter Imphal oigani kanagumba individual natraga association khudingmaki wa complaint commission asina tagani Thatarukki manungda thokhiba irang asigi chapchaba report central government ta thamgadabani hairi Pauki marak thatna atenba break amalongminasi Babina Diagnostics Manipur da ihan hanba oina ingsok lising amaga jamapal marifuhumdoi da linkhatki Masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pak na pangthokli
wana honajaba miyoibagi sebani khanna angamba thakta laibak thiraba ana ayek nanglaba kayagi mating pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna Changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba taujari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudom chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu Manipurgidi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break ki matungda mayambu taram nokchari makhataba pausing mupizari Manipurda santi puraku hanagi punsida hanjin halu haina nambol bazar da hangliba dukan sing thonglonduna numit humni fawba chara henduna sintha lepaki khongjang ngarangdagi hokre sintha leptuna khongjang changsinba duka mari lenana nambol bazar women vendor association ki secretary hidang mayum kunjalatana phongdokhibada kuki militant singna mara leijadraba miyoi kayagi yum mai thaba hatpiba Kaya tauriba sibu yaningdaba phongdoktuna sintha lepaki khongjang asi changsinbani aikhoi chara su heli ahing su tumloi aikhoi chara henba amadi ahing tumdabagi thoidokpa awaba leite lamdam asida angamba kana leidibage Manipurda santi amukta hanjin hanbiu aikhoi wakhal ingna leijage nena tana tumjage pot yondana paisa tanjage Lana sina miyoi kayagi punsi manghale satra sing lairik tamba fangdre mara leijadraba miyoi kayagi punsi pikhamnakre irang asi asum chatharabadi Nambol Bazar Women Vendor Association na lamdam asigi praja miyam ga khutsamnadana human chain semduna khongjang changsingani haiki Sigum khongjang asina aikoina pamjabadi aikoi miyam gi praja miyam gi damakta angamba kana leirige angamba sing athauba sing aduna aikoigi santi bibiyo aikoi amukta hanigi sadharon punsi di bibiyo haibani adugumba punsi adu phangaktraba aikoina hujik kaidawruni sigumba miyambu sathiba mongda awaba piriba mara laijadraba miyam munakima sampati lanthum kudimak mai thadok bikraba mara laijadraba angang kaya mafam rang khangdana dumham jabang khangdana leliba Satra mayamama corona gi tamthiraba mayamama lakudagi lairik tamba phangdara lairaklaba matungda amukasu sigumba lana sina maram oraga angang kaya lairik tamba phangdana school ban tawkiba sigumba mayama sigi khongjang asida aikoina Nambon Bazar gi women vendor gi miyam khudimangna kari tawsige karamna santi purakadage amade aikoi miyamda kari tawraga karamba mongda aikoina khongjang asi changsilaga hanagi sadharon punsi phangdage haibagi khongjang duni Ngasi Imphal East, West amasung Bisnupurda numidang wairang pung mga fawba curfew komthokle. Curfew komthoklingai manungda kaithel kanaki dukan sing thong hangnaki. Curfew komthoklingai matamda miyam na chana thaknaba potlam sing amade nongmada changdraba yadraba potlam sing leinaki.
Youth Development Laikol na sinduna Manipur gi saktam kai bayaroi haina ngasi Imphal East District ke Yairipok Laikol da wakat mifam chatakre Manipur gi saktam kai bayaroi ekhoi santi pami haina iba placard sing paiduna changsin kiba wakat mifam aduda Youth Development Laikol gi Secretary MD Sharif Nahai Manipur gi apunba saktam kai han bayaroi Manipur da thokliba irang ngasi athubada center amade state lengak na waroi shin pubiraktuna hana gumna tangdu leita ba phiba maduda hanjun hanbiyo haina phongdokke One India Foundation ki Media Coordinator in Charge Maitram Sanatombana Hausi Koiriba Kanglup ki Rangasina Maram Oiraga Bishnupur District ki Manungchana Thanga Assembly ki Manungchana Leiba Tongan Mamam Singda Chatuna Yingsin Kray Kongchat aduda atay member singsu sarukya ki camp ki awat apasing mateng pangbaga loinana June Nipanda Bishnupur da blood donation camp amaso pangthokani haidi ELITETV News Channel asiki oina miyamna email gi khuthang da ipau thabirakpa matamda email address info@elitv.in da thabirakna ba khanganjari masi dasnatana ELITETV da ipau fauna bagi oina phone number 9402890982 da ipau faubirakna ba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tobina ba khanganjari loisilapada maruba pau sing mupizari Kuki militants na nongmay na kapakpada sugnuda ki nupi macha ama sokle. Chayol ama akak na ba matamda National Highway 2 hanggadori. Member ahum na saba panel naman na handaki irang sige matang da thizinggadawri. Amadi Imphal East West amasung Bishnupur gi ngasi pung mga foba curfew komthokle. Hauzik fawbaki oina ELITETV na sandokchaba Manipuri pau matang sa lusinjare mideng tabiri basingbu amukahana kurumjari.